ꯄꯥꯔꯤ ꯏꯔꯤꯛꯀꯤ ꯈꯖꯥꯏꯗ ꯃꯈꯨꯠꯅ ꯇꯞꯅ ꯊꯦꯡꯂꯒ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯇꯟꯕꯩꯅꯦ ꯍꯥꯏꯕ. ꯑꯩꯉꯣꯟꯗꯕꯨ ꯇꯜꯂꯤꯕ? ꯀꯩꯒꯤ? ꯈꯪꯗꯦ. ꯀꯩꯒꯤ? ꯈꯪꯗꯤꯌꯦ. ꯀꯩꯒꯤꯅꯣꯕ? ꯑꯁ ꯃꯤꯅ ꯈꯪꯗꯦ ꯍꯥꯏꯔꯒ. ꯄꯥꯔꯤꯅ ꯏꯔꯤꯛꯄꯨ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ. ꯏꯔꯤꯛ ꯏꯀꯥꯏꯅ ꯂꯨꯛꯊꯈꯤ. ꯑꯁꯨꯛ ꯅꯤꯡꯊꯤꯕꯤ, ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ. ꯏꯔꯤꯛ ꯉꯛꯅ ꯀꯩꯒꯤ? ꯄꯥꯔꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯩꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ. ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯉꯣꯟꯗꯗꯤ? ꯄꯥꯔꯤ ꯏꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯊꯕꯥꯛꯇ ꯊꯝꯂꯒ ꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯃꯜꯂꯦ ꯅꯪꯁꯦ. ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ. ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯄꯥꯡꯗꯕ ꯍꯥꯏꯗꯅ ꯆꯩꯔꯛꯏꯕ ꯃꯥꯅ. ꯏꯔꯤꯛ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯆꯣꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ. ꯑꯁꯦꯡꯕꯅꯦ. ꯔꯥꯙꯥꯅ ꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ? ꯏꯃꯥꯅ ꯀꯧꯔꯦ. ꯄꯨꯡꯁꯦ ꯊꯦꯡꯉꯤꯕ. ꯆꯠꯂꯣ. ꯈꯪꯉꯦ. ꯌꯥꯝ ꯇꯥꯟꯒꯅꯨꯀꯣ. ꯑꯩꯅ ꯉꯁꯤ ꯆꯠꯇꯕꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯁꯤꯅꯤꯀꯣ. ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯕ. ꯐꯥꯒꯤ ꯇꯧꯕꯅꯦ. ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ. ꯆꯠꯂꯒꯦꯀꯣ ꯊꯋꯥꯏ. ꯏꯔꯤꯛ ꯅꯣꯛꯂꯒ ꯌꯥꯔꯦ ꯆꯠꯂꯣ. ꯕꯥꯏ ꯕꯥꯏ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯉꯟꯅ ꯍꯜꯂꯛꯎꯀꯣ. ꯕꯥꯏ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. 1, 2, 3, 4, 5. ꯂꯤꯡꯖꯦꯜ ꯅꯨꯡ ꯃꯁꯤꯡ ꯊꯤꯔꯒ ꯂꯩ. ꯀꯨꯟꯖꯣꯁꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩ. ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯕꯗꯁꯨ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯂꯕꯗꯤ ꯐꯅꯤ ꯍꯥꯏ. ꯀꯨꯏꯁꯜꯂꯛꯂꯕꯗꯤ ꯐꯔꯣꯏ. ꯑꯁꯤ ꯈꯟꯕꯗ ꯀꯨꯟꯖꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ. ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯆꯥꯕꯨ ꯂꯥꯌꯦꯡꯒꯅꯤ ꯈꯟꯕꯗ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯂꯣꯟꯅ ꯀꯞꯆꯩ. ꯇꯥꯂꯛꯇꯨꯗ ꯄꯨꯟꯁꯤꯕꯒ ꯖꯤꯅꯥꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯂꯤꯡꯖꯦꯜꯅ ꯍꯦꯛ ꯎꯕꯒ ꯂꯥꯛꯑꯦ, ꯂꯥꯛꯑꯦ, ꯑꯩꯒꯤ ꯍꯤꯔꯣ ꯂꯥꯛꯑꯦ. ꯀꯨꯟꯖꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ. ꯖꯤꯅꯥꯅ ꯂꯤꯡꯖꯦꯜ, ꯀꯩꯗꯧꯏꯅꯣ? ꯆꯣꯍꯦ, ꯅꯪ ꯅꯨꯡꯁꯤꯗꯦ. ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯃꯁꯛ ꯐꯖꯕ ꯍꯦꯔꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯌꯦ. ꯄꯨꯟꯁꯤꯕꯅ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯗꯨ ꯀꯨꯟꯖꯣꯗ ꯄꯤ. ꯀꯀꯥ, ꯏꯃꯥꯅ ꯀꯀꯥ ꯍꯣꯏꯒꯤ ꯉꯥ ꯂꯩꯔꯛꯑꯣ ꯍꯥꯏꯕ. ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯛꯄꯅꯦ. ꯁꯦ. ꯀꯩꯗꯧꯕꯩ ꯂꯩꯔꯨꯅꯣꯅꯦ? ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ. ꯀꯀꯥ, ꯌꯥꯝꯕ ꯅꯠꯇꯦꯗ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ. ꯂꯤꯡꯖꯦꯜ ꯄꯨꯟꯁꯤꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯅꯪ ꯆꯠꯈꯤꯅꯣ, ꯅꯪ ꯆꯠꯈꯤꯅꯣꯕ. ꯃꯁꯛ ꯐꯖꯕ ꯍꯦꯔꯣ, ꯅꯪ ꯆꯠꯈꯤꯅꯣ. ꯖꯤꯅꯥꯅ ꯂꯤꯡꯖꯦꯜ, ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ. ꯑꯃꯨꯛ ꯂꯥꯛꯀꯦ. ꯁꯦ, ꯊꯥꯗꯣꯛꯑꯣꯕꯁꯦ. ꯂꯤꯡꯖꯦꯜꯅ ꯖꯤꯅꯥꯕꯨ ꯏꯟꯊꯣꯛꯂꯒ ꯅꯪ ꯆꯠꯂꯣ ꯆꯣ. ꯄꯨꯟꯁꯤꯕ ꯇꯨꯃꯤꯟꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯤ. ꯃꯁꯛ ꯐꯖꯕ ꯍꯦꯔꯣ, ꯅꯪ ꯆꯠꯈꯤꯅꯨꯀꯣ. ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦꯕ. ꯄꯨꯟꯁꯤꯕ ꯃꯣꯃꯣ ꯅꯣꯛꯂꯒ ꯆꯠꯂꯣꯏꯗ. ꯑꯗꯣ ꯑꯩꯅꯦ ꯌꯨꯝꯗ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯧꯔꯨꯒꯦꯕ ꯀꯣ. ꯃꯁꯛ ꯐꯖꯕ ꯍꯦꯔꯣ, ꯅꯪ ꯂꯥꯛꯑꯣꯏ. ꯑꯩ ꯈꯪꯉꯤ. ꯂꯥꯛꯇꯣꯏꯅꯦ. ꯁꯦ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ. ꯂꯤꯡꯖꯦꯜ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯏ. ꯑꯩꯒꯤꯗꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯅꯤ ꯃꯁꯛ ꯐꯖꯕ ꯍꯦꯔꯣꯅ. ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯅꯤ. ꯀꯨꯟꯖꯣ ꯀꯔꯤꯕꯨ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯒꯅꯤ? ꯀꯔꯝꯅ ꯂꯩꯅꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯀꯔꯝꯕ ꯆꯥꯡꯌꯦꯡꯕꯨ ꯌꯦꯡꯂꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ? ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯄꯥ ꯏꯆꯥꯗ ꯆꯜꯂꯤꯕ ꯄꯥꯎꯈꯨꯝꯅꯣ? ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ. ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕ, ꯊꯃꯣꯏ ꯑꯃꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ. ꯑꯣꯏꯖꯅꯤꯡꯈꯤꯕꯅꯤ ꯅꯪꯁꯦ, ꯑꯩꯒꯤꯇ ꯑꯣꯏꯖꯒꯦ ꯈꯟꯈꯤꯕꯅꯤ. ꯇꯝꯂꯝꯗ꯭ꯔꯦ ꯅꯣꯡꯗꯝꯕꯅꯗꯤ ꯃꯄꯣꯛ ꯊꯤꯔꯕꯤ ꯌꯦꯅꯤꯡ ꯍꯨꯟꯗ꯭ꯔꯕ ꯎꯄꯥꯜ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ. ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯊꯃꯣꯏ ꯑꯁꯤꯕꯨ ꯏꯪꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯅꯗꯤ ꯏꯪꯍꯟꯕ ꯉꯝꯍꯜꯂꯤ. ꯉꯥꯏꯔꯤꯕꯅꯤ ꯉꯁꯤꯁꯨ, ꯉꯥꯏꯈꯤꯅꯤ ꯍꯌꯦꯡꯁꯨ, ꯄꯨꯡꯖꯥ ꯈꯨꯗꯤꯡ
ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯇꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯂꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯍꯥꯛꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯅꯨꯡꯁꯤꯈꯤꯒꯅꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨ ꯍꯥꯏ ꯂꯣꯏꯁꯜꯂꯨꯅꯦ ꯅꯣꯏꯕꯣ ꯀꯌꯥꯝ ꯀꯦꯔꯤꯅꯣ ꯂꯣꯏꯔꯦ ꯀꯨꯃꯥꯔꯅ ꯀꯦꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯦꯕꯒꯤ ꯑꯣꯏꯅ ꯃꯇꯝ ꯑꯃꯨꯛ ꯀꯥꯏꯊꯣꯛꯏꯅꯦꯕ ꯉꯁꯥꯏꯗꯩꯅꯦꯕ ꯅꯣꯏꯅ ꯀꯦꯔꯤꯁꯦ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯔꯥꯙꯥꯅ ꯀꯦꯗꯗꯤ ꯀꯩꯅꯣ ꯀꯦꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯐꯖꯅꯕ ꯀꯦꯗꯣꯔꯤꯕꯅꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯀꯦꯍꯧꯔꯒꯦ ꯀꯦꯔꯣ ꯍꯥꯏ ꯃꯃꯥ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯍꯣꯏ ꯁꯣꯝꯗ ꯄꯥꯔꯤꯅ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯀꯩꯒꯤ ꯑꯩꯗꯤ ꯍꯥꯏꯅꯤ ꯏꯀꯥꯏꯗ꯭ꯔꯥ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ ꯑꯩꯗꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯣꯏ ꯍꯪꯉꯣ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯑꯦ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯅꯉꯣꯟꯗ ꯏꯔꯤꯛ ꯍꯥꯏꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯗꯅꯦ ꯍꯣꯏ ꯈꯪꯉꯦ ꯂꯣꯏꯁꯤꯜꯂꯨꯗꯅ ꯆꯠꯂꯁꯦ ꯏꯔꯤꯛ ꯃꯣꯃꯣ ꯅꯣꯛꯂꯒ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ ꯑꯁꯣꯝꯗ ꯅꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯕꯗ ꯂꯣꯏꯔꯦꯅꯦ ꯄꯥꯔꯤꯅ ꯂꯣꯏꯔꯦ ꯏꯃꯥ ꯕꯦꯃꯥ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯏꯃꯥ ꯂꯣꯏꯔꯣ ꯑꯁꯣꯝꯗꯅꯦ ꯅꯣꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯣꯏꯅꯤꯅ ꯉꯟꯅ ꯆꯠꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯔꯤꯛꯀꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯏ ꯃꯦꯃꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯍꯣꯏ ꯂꯥꯛꯑꯦꯗꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯍꯣꯏ ꯂꯥꯛꯑꯦꯗꯅ ꯍꯣꯏ ꯏꯅꯝꯃ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯪꯈꯣꯜꯁꯦ ꯌꯦꯡꯁꯤꯜꯂꯝꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯆꯠꯂꯁꯤ ꯃꯈꯣꯏ ꯄꯨꯂꯞ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯉꯥ ꯊꯣꯡꯕꯁꯦ ꯕꯦꯝꯃꯒꯤ ꯄꯤꯔꯨꯆꯣꯁꯦ ꯍꯣꯏ ꯏꯃꯥ ꯄꯨꯟꯁꯤꯕꯅ ꯍꯦꯟꯁꯥꯡ ꯊꯤꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯏꯔꯤꯛ ꯍꯣꯏꯗꯣ ꯂꯥꯛꯏ ꯑꯁꯣꯝꯗ ꯑꯩ ꯇꯜꯂꯦꯕ ꯆꯠꯀꯦꯕ ꯀꯩꯅꯣꯕꯁꯦ ꯐꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯔꯛꯏ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯨꯔꯛꯎꯔ ꯅꯪ ꯂꯝ ꯍꯦꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯦꯟꯗꯦ ꯑꯩ ꯂꯝ ꯍꯦꯟꯗꯦ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠꯇꯨ ꯅꯨꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯝꯃꯤ ꯀꯨꯟꯖꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩ ꯄꯥꯏꯗꯨꯅ ꯐꯨꯔꯛꯏ ꯄꯥꯕ ꯐꯨꯅꯣꯕ ꯑꯩ ꯅꯥꯏꯌꯦꯕ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯐꯨꯕꯤꯅꯣ ꯄꯥꯕ ꯑꯩ ꯅꯥꯏꯌꯦꯕ ꯏꯃꯥ ꯑꯩ ꯅꯥꯏꯌꯦꯕ ꯄꯨꯟꯁꯤꯕ ꯀꯨꯟꯖꯣꯅ ꯂꯤꯡꯖꯦꯜꯕꯨ ꯐꯨꯕ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯀꯀꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯊꯥꯗꯣꯛꯑꯁꯦ ꯆꯩꯗꯨ ꯁꯤꯗ ꯄꯤꯔꯛꯑꯣ ꯆꯩꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯀꯨꯟꯖꯣ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯀꯞꯆꯩ ꯂꯤꯡꯖꯦꯜ ꯀꯤꯅ ꯃꯄꯥꯗ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯇꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯛꯏ ꯃꯈꯣꯡꯗꯨ ꯄꯨꯜꯂꯒ ꯊꯝꯕꯒꯤ ꯏ ꯑꯁꯤꯕ ꯆꯪꯉꯦ ꯃꯈꯨꯠꯇꯨꯁꯨ ꯐꯨꯕꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯀꯥ ꯀꯩꯒꯤ ꯐꯨꯕꯤꯔꯤꯅꯣ ꯃꯥꯅ ꯀꯩ ꯈꯪꯉꯝꯗꯣꯏꯅꯣ ꯐꯖꯅ ꯊꯦꯝꯃꯒ ꯃꯇꯝ ꯈꯔꯗꯪ ꯌꯨꯝꯁꯤꯗ ꯊꯝꯈꯤꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯁꯣꯔ ꯃꯥꯅ ꯂꯥꯏꯔꯕ ꯏꯄꯥ ꯏꯆꯥꯗ ꯌꯦꯡꯂꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯣ ꯄꯨꯟꯁꯤꯕꯅ ꯀꯨꯟꯖꯣꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯖꯔꯛꯇ꯭ꯔꯦ ꯐꯨꯔꯨꯕꯒꯤ ꯆꯩꯐꯝ ꯇꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄꯤ ꯀꯤꯅ ꯌꯦꯡꯂꯛꯏ ꯂꯤꯡꯖꯦꯜꯅ ꯄꯨꯟꯁꯤꯕꯅ ꯀꯩꯗꯧꯔꯦ ꯑꯩ ꯐꯨꯅꯣ ꯑꯩ ꯀꯤꯌꯦ ꯐꯨꯔꯣꯏꯌꯦ ꯂꯥꯛꯑꯣ ꯇꯜꯂꯦ ꯐꯨꯅꯤ ꯐꯨꯔꯣꯏ ꯀꯀꯥ ꯂꯤꯡꯖꯦꯜꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯨꯒꯦ ꯑꯩꯈꯣꯏꯗ ꯂꯩꯖꯁꯅꯣ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯃꯤꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯄꯨꯔꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯀꯥ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯌꯥꯝꯗꯨ ꯂꯤꯡꯖꯦꯜ ꯎꯕꯗ ꯔꯥꯙꯥꯅ ꯍꯥꯟꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯃꯥꯅ ꯂꯩꯃ ꯌꯥꯝ ꯆꯝꯅ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯔꯥꯙꯥ ꯎꯁꯤꯠꯇꯅ ꯉꯥꯎꯔꯕꯣ ꯍꯥꯏꯁꯦ ꯂꯩꯃ ꯔꯥꯙꯥꯒꯤ ꯈꯨꯋꯥꯏꯗꯨꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯀꯨꯃꯥꯔꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪꯕꯣ
ꯔꯥꯙꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯄꯥꯔꯤ ꯄꯨꯟꯁꯤꯗ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯂꯤꯡꯖꯦꯜꯅ ꯑꯁꯨꯝꯅ ꯂꯩꯔꯝꯒꯅꯤ, ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛꯁꯨ ꯐꯥꯎꯔꯨꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜ, ꯁꯤꯗ ꯐꯝꯃꯨꯁꯦ, ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ꯫ ꯂꯩꯃ ꯃꯣꯃꯣ ꯅꯣꯛꯂꯒ ꯐꯝꯃꯨ ꯐꯝꯃꯨ꯫ ꯔꯥꯙꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ, ꯑꯣꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯏꯔꯤꯛꯅ ꯂꯤꯡꯖꯦꯜ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ? ꯃꯁꯛ ꯐꯖꯕ ꯍꯦꯔꯣ, ꯃꯥ ꯅꯪ ꯅꯨꯄꯤꯔꯣ? ꯄꯦꯔꯤ ꯄꯦꯔꯤ ꯏꯔꯤꯛꯇ ꯃꯈꯨꯠ ꯊꯤꯜꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯃꯣꯃꯣ ꯅꯣꯛꯂꯒ ꯅꯠꯇꯦ, ꯇꯨ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯥꯏ ꯅꯨꯄꯤ꯫ ꯄꯥꯔꯤ ꯎꯕꯗ ꯂꯤꯡꯖꯦꯜ ꯀꯩꯅꯣꯝ ꯇꯧꯔꯛꯏ꯫ ꯏꯔꯤꯛꯅ ꯀꯩꯗꯧꯔꯦ? ꯇꯨ ꯑꯩ ꯅꯨꯄꯥꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ ꯏꯁ, ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯅꯨꯄꯥꯁꯤꯗꯤ ꯐꯖꯩꯍꯦ꯫ ꯐꯖꯕꯅꯤ, ꯃꯁꯛ ꯐꯖꯕ ꯍꯦꯔꯣ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯇꯜꯂꯦ ꯁꯤꯗ ꯂꯩꯕ꯫ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯤꯡꯖꯦꯜ ꯄꯥꯔꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯁꯤ ꯑꯩ ꯍꯩꯅꯗꯦ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯦ, ꯐꯨꯅꯤꯡꯉꯦ, ꯃꯥ ꯑꯩ ꯄꯥꯝꯕ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯃꯁꯛ ꯐꯖꯕ ꯍꯦꯔꯣꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯜꯂꯨꯔꯥ ꯍꯥ? ꯄꯥꯔꯤ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧꯗꯨꯗ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯍꯥꯏꯐꯦꯠ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯊꯣꯏꯕꯅ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕꯅꯤ, ꯐꯖꯅ ꯐꯝꯃꯨꯀꯣ꯫ ꯔꯥꯙꯥꯒ ꯄꯥꯔꯤꯒꯗꯤ ꯍꯩꯅꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯤꯡꯖꯦꯜꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ, ꯐꯤꯖꯣꯜꯗꯨꯒ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯧ ꯊꯥꯗꯅ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯀꯨꯟꯖꯣꯁꯨ ꯃꯆꯥꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯃꯦꯃ ꯀꯨꯟꯖꯣ ꯎꯕꯗ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯨꯟꯖꯣꯁꯨ ꯂꯦꯞꯄꯤ꯫ ꯏꯔꯤꯛꯅ ꯈꯪꯍꯧꯗꯅ ꯀꯧꯔꯛꯏ, ꯕꯕꯥ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯃꯦꯃꯅ ꯃꯣꯏꯕꯥ꯫ ꯀꯨꯟꯖꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯔꯤꯛ ꯆꯦꯟꯁꯤꯟꯗꯨꯅ ꯕꯕꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯃꯦꯃ, ꯏꯄꯥ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯃꯦꯃ, ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯃꯣꯏꯕꯥ꯫ ꯃꯌꯥꯝꯗꯤ ꯏꯉꯛ ꯉꯛꯅ ꯂꯩꯅꯔꯤ꯫ ꯃꯦꯃꯅ ꯏꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯈꯤꯗ꯭ꯔꯦ, ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯒ ꯆꯠꯈꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯆꯥ ꯂꯤꯡꯖꯦꯜꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ? ꯏꯆꯥ ꯂꯤꯡꯖꯦꯜꯕꯨ ꯑꯩꯒꯤ ꯏꯆꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯆꯠꯂꯔꯣꯏ, ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏꯌꯦ꯫ ꯏꯅꯥꯎꯅ ꯊꯝꯂꯝꯕ ꯏꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯦ꯫ ꯑꯩꯅ ꯄꯨꯛ ꯐꯠꯇꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯅ ꯏꯅꯥꯎꯕꯨ ꯂꯥꯟꯅ ꯎꯔꯨꯕꯅꯦ꯫ ꯑꯩꯅꯦ ꯐꯠꯇꯕꯤꯗꯤ꯫ ꯀꯨꯟꯖꯣ ꯇꯨꯃꯤꯟ ꯂꯩ꯫ ꯃꯌꯥꯝꯗꯨꯁꯨ ꯈꯪꯂꯛꯏ ꯀꯨꯟꯖꯣ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ ꯍꯥꯏꯕ꯫ ꯏꯔꯤꯛ ꯂꯤꯡꯖꯦꯜꯕꯨ ꯃꯅꯥꯎꯅꯤ ꯈꯪꯂꯛꯄꯗ ꯄꯪꯍꯥꯗ ꯍꯔꯥꯎꯖꯩ꯫ ꯄꯥꯔꯤ ꯋꯥꯈꯟꯗ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯔꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯀꯔꯤꯒꯨꯝꯕ ꯐꯔꯛꯂꯕꯗꯤ ꯑꯁꯣꯏꯕ ꯌꯥꯎꯔꯛꯂꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯤꯛ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯥꯔꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯅꯤ? ꯏꯃꯥꯅ ꯑꯝꯇ ꯂꯥꯛꯑꯣꯌꯦ? ꯍꯥ? ꯍꯣꯏ, ꯂꯥꯛꯀꯦ꯫ ꯀꯩꯗꯧꯔꯒꯦ? ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯇꯥꯃꯣ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯍꯣꯏ, ꯍꯥꯏꯌꯨ ꯀꯩꯅꯣ? ꯏꯃꯥꯗꯣ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕꯩꯗꯤ ꯍꯔꯥꯎꯋꯦ, ꯑꯗꯣ ꯀꯩꯗꯧꯔꯕ? ꯏꯔꯤꯛ ꯅꯨꯡꯉꯥꯏꯇꯅ ꯂꯤꯡꯖꯦꯜꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯄꯥꯔꯤ ꯂꯤꯡꯖꯦꯜ ꯄꯜꯂꯛꯄꯗ ꯏꯔꯤꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯣ, ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯍꯌꯦꯡ ꯆꯠꯂꯨꯁꯤꯔꯥ? ꯍꯥ? ꯀꯣꯟꯅ ꯆꯠꯁꯤꯗ, ꯉꯔꯥꯡꯗ ꯆꯠꯂꯨꯗ ꯉꯥꯏꯔꯤ꯫ ꯍꯣꯏ꯫ ꯔꯥꯙꯥꯅ ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯅꯣꯏꯕꯣ? ꯑꯌꯥ, ꯏꯃꯥꯅ ꯀꯧꯕꯅꯦ, ꯆꯠꯂꯣ ꯇꯥꯃꯣ꯫ ꯍꯥꯏꯐꯦꯠ ꯏꯔꯤꯛꯇ ꯌꯦꯡꯂꯝꯂꯒ ꯄꯥꯔꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯏꯕꯨꯡꯉꯣ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯏꯃꯥ꯫ ꯁꯣꯝꯗ ꯁꯅꯥꯔꯩꯅ ꯅꯆꯥꯅꯨꯄꯥꯗꯣ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ꯫ ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯤꯅꯣꯅꯦ? ꯃꯇꯝ ꯈꯔ ꯂꯩꯈꯣ ꯍꯥꯏꯌꯨꯗꯅ꯫ ꯀꯩꯒꯤꯅꯣ? ꯂꯥꯛꯆꯁꯅꯨ ꯀꯩꯅꯣ? ꯍꯥꯏ, ꯅꯪꯅ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯂꯩꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯣ, ꯃꯣꯏ ꯃꯄꯥꯍꯣꯏꯗꯤ
ꯑꯩꯈꯣꯏꯒꯁꯦ ꯈꯪꯍꯟꯗꯕ ꯋꯥ ꯌꯥꯝꯅ ꯂꯩꯔꯕꯣꯏꯔꯦ ꯃꯁꯤꯗꯤꯕ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯆꯠꯈꯤ ꯁꯅꯥꯔꯩ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯀꯨꯟꯖꯣ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯑꯩꯗꯤ ꯀꯨꯏꯊꯕ ꯄꯥꯝꯗꯦ ꯀꯨꯟꯖꯣꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯁꯥꯔ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯖꯔꯦ ꯏꯄꯥ ꯏꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯩꯃꯅ ꯑꯗꯨꯒꯅꯤ ꯀꯨꯟꯖꯣ ꯏꯆꯥꯅꯨꯄꯤꯅ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯀꯣ ꯑꯃꯠꯇ ꯅꯠꯇꯦꯗ ꯏꯇꯩꯃ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨ ꯃꯦꯃꯅ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯕꯦꯃꯥ 이만이네 이만 ꯀꯧꯅꯦ ꯂꯤꯡꯖꯦꯜ ꯃꯦꯃꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯁꯤꯜꯂꯤ ꯅꯪꯕꯨ ꯑꯩꯒꯤ 이마로 ꯅꯪꯕꯨ 이마로 ꯅꯠꯇꯦꯖꯣ ꯇꯨ ꯁꯤꯗ ꯂꯩꯁꯦ ꯑꯩꯒꯤ 이마ꯅꯦ ꯂꯩꯃꯗ ꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯂꯛꯏ ꯂꯩꯃꯅ ꯍꯣꯏ ꯃꯥꯅꯤ ꯃꯥꯁꯨꯅꯦ ꯅꯪꯒꯤ 이마ꯅꯤꯅꯦ ꯕꯦꯃꯥ ꯄꯨꯟꯁꯤꯕꯅ आदा चटपदी कना चक्कदबनो बाबा चटपसे आइगा कुंजोगा नंगा ओइने चलसिने होय सर थोइबना अदुदी नुमित अफबा मा येंगलगा अथुबा मतमदा चटनबा तौरसि मेमना आइसु इचागी मनाक्ता लाके मेमा अखोय लोइना चथोकलदी युमसे मी कनामता लेररोइने थोइबना अदुदी ममा नखोई नुमित अफबा मा येंगलोको लैमना होय आई येंगलगे ओय मसक फजबा हेरो ताब्रो पुनसिबा नोकलगा हाउ ताये तासु तादना ताय गाइना तत ताबै नट्रो खुमिसे वा बाइबिगे सिदा लाउने होय अदुबुरा नंगने हयेंने नुपी मसक फजबा अमना कोइगे हाइरानी पुनसिबा नोकलगा नुपी मसक फजबना आई कोइगे हाइरानी या हाइरानी पेरी तौरगा अमु वा nganglai पुनसिबदा येंगलगा नंग नुपी कोइनुको आई ओइनो कोइयुको लैमना बेमा कोइरोय कनामता कोइहलोय इचा ओइनो कोइहनदोइने इमा ओइदोइने पुनसिबा लिंजेलगी मतौदुदा नुक्सिबना लोइरे लिंजेलदा येंगलगा वखलदा असुक नुक्सिबि नंगसे इनाक्तगी लापना चटकिनि खनबदा थमोइसे लांतले चलहदिंदे वादी गांगदा तुमिन येंगदुना लई लिंजेलदे करिसु खंगजदा तरंग अमदा लई कइनोमदा हंगजगे यानी कना सर आई सोनिया अमता उनजगे यागद्रा पुनसिबा फट येंखलाई होय यानी असुमदा चलो माइकाने होय लाइजा मोमो नोकलगा चटखी पुनसिबना कइनो सिना गाउब्र खंगदेदा असुमदा चपा याबसिदा सोमदा लाक्सले नाकंदगी गाउबो ओइरमोइको गाउजबो ओइरमगनी ए जोहान याम थाजदी चंगो नोंगमता लाखिद्रेने नुपा नंग बाय लाके तौबने याददोइने लाक्तोइने नुपा नंग पावम दाइदा कई पाउनो हाइसे अंगाउबी अमदा गाउरे हाइने असिबु वानिना असेंबो हाइबनी चुम्बु चुम्द्रो हाइसे वाथि गांगनुको लाओ कॉफी थौसे सोमदा हाइबु हाइदे ngसाइदगी पुनसिबा नोकलगा नंगसिदिबा फागी तौबनिदा मखोय अनिना लाकपदा सर सोनिया कदौरे सर आई युमदा चतबा याद्रे गन्ना हल्लगा हयेंग गन्ना लागे हाइगे तौबने पुनसिबा पुंगदो हाइफेट येगी होय थैंक यू सर लाइजना सोनिया कइनो कनानो सिबो सर नि कदौरगे मसा खुफजसे वाव आई गाउरे हाइबने नंगबो यारे हे नंगमसु लाओ कानदे नोय ऑफिसदा खरे तोइना लानी नंगोबा असि कोइदे याद्रे हे आई वाथि गांगदुबा मी तारगा अंगाउबिने हाइजनी हाइरुइ हे मखोय अनिसु वारी साना सानरगा चटखी सोमदसु पुनसिबा होइसु चटखी
ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯂꯩꯃꯅ ꯉꯁꯤ ꯆꯠꯇꯣꯏꯔꯣ? ꯊꯣꯏꯕꯅ ꯍꯣꯏ ꯉꯁꯤ ꯆꯠꯂꯗꯣꯏꯅꯤ꯫ ꯐꯣꯟ ꯈꯔ ꯇꯣꯏꯅ ꯇꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯩꯃꯅ ꯂꯤꯡꯖꯦꯜꯒꯤꯗꯃꯛ ꯏꯁꯣꯔ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ꯫ ꯀꯨꯟꯖꯣꯅ ꯊꯦꯝꯃꯒ ꯂꯤꯡꯖꯦꯜꯕꯨ ꯄꯨꯔꯛꯏ꯫ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯃꯦꯝꯃꯅ ꯕꯦꯝꯃ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯆꯤꯛꯄꯤ ꯃꯀꯣꯛꯇꯁꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯅꯥꯟꯊꯕꯤ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯎꯀꯣ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯆꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯂꯥꯛꯎꯀꯣ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯂꯤꯡꯖꯦꯜ ꯅꯣꯛꯂꯒ ꯐꯤꯂꯝ ꯀꯨꯝꯕꯤ ꯕꯂꯥꯗꯣ ꯅꯪꯂꯣ? ꯀꯞꯄꯦ꯫ ꯅꯪ ꯀꯞꯄꯤ ꯀꯩꯒꯤꯅꯣ? ꯀꯞꯀꯅꯨꯍꯦ꯫ ꯏꯃꯥ ꯀꯞꯇꯤꯌꯦ꯫ ꯀꯞꯇꯦ꯫ ꯏꯃꯥ ꯀꯞꯇꯤꯌꯦ꯫ ꯂꯩꯃꯅ ꯕꯦꯝꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯏ꯫ ꯄꯨꯟꯁꯤꯕ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤ꯫ ꯁꯣꯝꯗꯗꯤ ꯆꯠꯅꯕ ꯊꯣꯔꯛꯏ ꯂꯤꯡꯖꯦꯜ ꯍꯣꯏꯁꯨ꯫ ꯆꯠꯂꯝꯗꯥꯏꯗꯨꯗ ꯑꯩ ꯇꯜꯂꯦ, ꯃꯁꯛ ꯐꯖꯕ ꯍꯦꯔꯣꯁꯨ ꯌꯥꯎꯗꯦ, ꯃꯥꯁꯨ ꯎꯗꯦ꯫ ꯕꯦꯝꯃ ꯅꯪꯒꯤ ꯃꯁꯛ ꯐꯖꯕ ꯍꯦꯔꯣꯗꯣ ꯑꯥꯗ ꯅꯪꯕꯨ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ꯫ ꯅꯪ ꯂꯥꯛꯇꯦꯅ ꯁꯥꯎꯔꯝꯃꯅꯤꯅꯦ꯫ ꯆꯠꯂꯣꯁꯦ ꯆꯠꯂꯣꯁꯦ꯫ ꯑꯁꯦꯡꯕ? ꯍꯣꯏ ꯍꯣꯏ꯫ ಲಿಂಜೆಲ್ ಹರಾವ್ನ ಚಟ್ಕಿ ಮಖೋಯ್ನ ಚಟ್ಕಿಬ ಇಕುಯಿ ಕುಯ್ದನ ಪುನ್ಸಿಬ ಗಾರಿದು ಫತ್ ಥೌಜಿಲ್ಲಯಿ ಇಮಾ ಲಿಂಜೆಲ್ ಹೋಯ್ ಚಖ್ರಬ ಚಟ್ಕಿಬ ಕುಯ್ದ್ರಿನೆ ನಂಬು ಹಂಗ್ಲಂಬನಿ ಪುನ್ಸಿಬ ಮಮಾನ nganglibadu tade garido amuk thauraga chakhi